Marupsing ngasidi mayamgi mafamda jogagi maramda fact 12 trainthoi puduna lakchari ahanbagi fact number 1 ngasidagi sahi lising mangagi mamangda Mahadevana yoga si sanarami haina Hindu Shastra gi matung ina thajanari. Fact number 2 1893 da Swami Vivekanandana the yoga of action gi matangda World Environment World Parliament of Religion gi mifamda yoga gi matangda wafam kya phongdokhi. Fact number 3 yoga sanaroi nupa asibu yogi haira khangnani aduga yoga sanaroi nupi asibu na yogini haina khangnagani. Fact number 4 full form of yoga is y equal to your, O for on, G for guru, A for always. Full form the your own guru always. Fact number 5 2023 da masagi sahi tare khitang ngaribi Barbini Gupte hariba nupi masa asina world gi oina khwaidagi naha oiba yoga instructor oibagi damakta World Guinness Book of Record ta chanbangam khi. Fact number 6 2012 ta ida heartbeat hariba nupi asina masagi sahi mawdra taruk suraba phawbakta yoga instructor oibagi ngambagi damakta World Guinness Book of Record ta chanbangam khi. Fact number 7 2018 da International Yoga Day function Surat ta pangthokhiba aduna mioi 1.53 lakh punna sanaba ngambagi damakta World Guinness Book of Records chanmangamkhi. Fact number 8 2022 da Simita Kumari hariba yoga instructor asina split pose sama konasana asan asina punga hunga minute 3 second 33 sanaba ngambagi damakta World Guinness Book of Records chanmangamkhi. Fact number 9 2017 da KP Panchana Chennai dagi miyo asina pung yankhai taruka 57 minute and 21 second yoga class ama lobagi damakta World Guinness Book of Records chanmangamkhi. Yoga si fact number 10 yoga si malemda 300 million people na kan sanarakli. Number 1 the country singi manungda number 1 the Indian ori, number 2 the USA ori, number 3 the Canada ori, number 4 the France ori. USA the 50% of the population asi yoga nungti gi sanari haina phongdokli. Fact number 11 Indonesia, Malaysia, Muslim countries singda ngasi phawbakta yoga si ban tauri. Fact number 12 yoga sanaba asna miyobagi wakhal amasung hakchang asi balance ohenduna nokpa harau hanba amadi matik chaba miyoi ama oheli haina scientific proof kya leiri. Makha taba asidi yoga asida khwaidagi phawriba magi sanabagi asan sing asi khardang panjarabada number 1 lotus pose, number 2 sand pose, number 3 dragon pose, number 4 half load of fish pose, number 5 crane pose, number 6 knee forward bending pose, number 7 soldier standing pose, number 8 quarter dog pose, number 9 Sirsana headstand pose, number 10 mountain pose. Masigi tara singasigi manungda king of the pose of yoga is Sirsana headstanding pose asini aduga Anisuba asina queen poses of the yoga asina soldier standing pose Sarbangana asan haibasina oidi. Makasata jarakpa asi yoga asidi hakchang phabata natna spiritual haibadi thawai ke yamna mari lenaba sajen amani masigi sapchaba khudam haibabu miyobagi hakchang da chakra tarit yauri ahanba chakra dudi Crown Chakra kok mathakta leiba sibuna Crown Chakra hairaga khanangni. Ani suba dudi mit ani gi mayai uriba lai pa e haina khangnariba laibak ki mayai da uriba asibuna Third Eye Chakra hairaga khangnagani. Third Eye Chakra sibu akhoi gi maitai londa laimit uba hairaga su khanai aduga kanagumana masibu saireng gumba iriba artist gumba miyobena khanariba tonganba wakhal sangsar amad lalga chatpa ngamliba miyoising asibu Third Eye gi power leirabani haina longnari. Ahum suba point da
throat chakra haina khanau gi mapa asaida leiri mari subada heart chakra thamoi gi mapa da leiri basina heart chakra harga khangnai 5 manga suba chakra sidi solar plexus chakra harga khangnai aduga taruk suba chakra sina sacro chakra harga khangnai taret suba akhoi gi maning yanglen sarugi paring asida airoi loibu oina leiriba chakra sina root chakra harga khangnai hairiba chakra sing asi nungti gi tek 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 sanaraba matam dada miyoiba asi masamau king lauba afaba mi ama oiduna sang thokpa mi ama ohelli haina hiram asida takpiriba oja guru singna aikhoida pokdam biri malem gu ina sanabida yoga asi minute kun khak sanaragadi sufficient oire haina phongdokli adubu hairiba Sri Radha Govinda yoga training center asidadi hana warm up tawhlaba matungda pung ama sukna sanari ayukki pung manga dagi na pung taruk phak ama pung taruk dagi taret phawbuk ama sanari oja singna masa masabu asoi angam karida soi khidage karida lan khidage haiduna instructor ahum marina senaduna yamna kanna takli tongan ba mafam dasu yoga training center kaya ama linkhatuna oja sing asina question chenduna Manipur da masa phabat nada yektaba sangsar am oinabagidamukta kanna honari lusing purin oiriba oja ibo bisakna satra singda asuna nungaiba pawdam ama khudam ga loina taklaki hairiba dudi wasa anikhak yalaga mangonda poru awasa sajai amana mangon gi kasin namada adum ngarga thamu aduga wasa sajai amana pangkhukla kharakan sanda kharakan angangda kharakan phetpa haiduna matam leiba khibikta thamu tha mari manga gi matungda pangkhukla akhoi gi sori wasa sajai adu mangon kasinda nga khiba wasa gi sajai adu sum chaduna pek lauduna leramgani aduga koipu puduna koichat chatuna mathau ama pan sinnariba wasa sajai adudi masamu king laun leramgani haina praman ga loina na takli masina haibagi athadi nungti gi tek sajen torgadi aikhoi gi punsida saru patharakpu oigara eni anaba khudimakpu ngakthokpa ngami haina takli mathangda masagi sahi humdra suraba songtham jamini isema asina asumna phongdorakhi magi mamanabi sing asidi naduna phamungda loina kunduna lehore adubu mahakti rims road gi uribokdana gari masa thauduna masuga loina joga sanaba lakpa ngamli hana phongdokli mak masa asi hana yamna noirami adubu ngasidi joga sanabagi matung ina anaba kaya amasu mangkhre wechu asuki matik hanthare haina takpikhi mathangi poinda oja singi maraktagi oja amasu oiriba oja asina asumna satra singda hai satra aikhoi takpirakhi mak asinga sidagi sahi kungi mamangda college tammingai digi hauna ano upamioiba ama oirai adubu ngasidi sahi tara phana yoga sanaduna yoga gi judge amasu oirabagi tungda yoga gi instructor karba matam masida masagi sahi humdra suraba oja asina mahak hangasidi mapunji chupagi oina anu yaudana khabar paba ngame anu yaudana anu uptaba mi amana tawba thabak ngamle haina takli loisalakpati yoga sanabagi kanaba sidi saithaduna loiba naite kanabagi kanaba ngaktani adubu point khrat panjaramge flexibility
tik tak akoi isa sin nautholi reduce stress akoi wakhal awaba wakhal nungai ta punamak ko handoholi. Number 3 the tension khoidugam sogatpa khoidung morong ba anxiety pain da ba isou da lang leba depression thamoi pikthaba sunglu asigumlaba si phali maru oina pangan je asuki matik kalhali mathangi point da tumba chaba nungai hanli mathangi point da matam sana thabak asi tawung amali willpower hengalhali amadi systematic naina mathang tawung amali masini yahungan na haugatlaga yoga sanabagi kanaba aduga mathangi point asidi miyoibasingi marakta khwaidagi likpa mau phattaba miyoiba asidi atai amatta oiramdre haina lusing puren oja asina asumna phongdorakhi nongmada pung kun mari leiba matam masida pung ama phawbakta masagi sajen tawba ngamdaba habase khwaidagi likpa khwaidagi phattaba miyoibani haina lawba yare haina asumna phongdorakli. Utsariba video asi Siri Radha Govinda Yoga Training Center Uribok Jambem Lekaidani Miyamna Thoidok Hentokna Khangnaraba Tamo Yambem Laba Amadi Isema Joy Sirigi Sangaidani Training Center asigi Lusing Purena Laisram Ibo Pisakna Oidi Tongan ba branch kaya amasu Manipur gi mafamda hangli ngasi dagi sahi kullongi mamangdagi training kaya satharakuna Manipur da sanaroi kaya amabu mapal lamda instructor ohenduna thabagi khudung sabasu pibagi loinana international level phawbokta mahiroi kaya bu puduna asoba manglan amaga punsida hakchang phana nungsi sanana kanglei pak ama semba ngamnabagi damakta kanna honariba ming oina amuk hanna panjarabada akhoi khwai khibiki lusing purin laisam ibo pisak pusu amuk kana ikai khumnabaga loinana ikok non khurum jari mayamna video asibu phajai amasung pami khallagadi like share and comment thambiramu. Thank you everybody. Om Shanti, Om Shanti, Om Shanti, Shanti, Shanti.
ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯁꯥꯒꯩ ꯁꯥꯂꯥꯏ ꯁꯟꯕꯤꯕ ꯃꯄꯨꯂꯦꯟ ꯄꯣꯛꯂꯦꯟ ꯄꯣꯛꯄ ꯁꯥꯠꯂꯦꯟ ꯁꯥꯠꯄ ꯁꯥꯒꯩ ꯁꯥꯂꯥꯏ ꯁꯟꯕꯤꯕ ꯃꯄꯨꯂꯦꯟ ꯄꯣꯛꯂꯦꯟ ꯄꯣꯛꯄ ꯁꯥꯠꯂꯦꯟ ꯁꯥꯠꯄ ꯅꯣꯡꯗꯝ ꯁꯪꯂꯦꯟꯒꯤ ꯋꯥꯌꯦꯟꯕꯤꯔꯤꯕ ꯅꯣꯡꯗꯝ ꯁꯪꯂꯦꯟꯒꯤ ꯋꯥꯌꯦꯟꯕꯤꯔꯤꯕ ꯍꯩ ꯍꯌꯥꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ ꯍꯩ ꯍꯌꯥꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ 이신기 이렇구나 나하고 손버고 용식기 콘질러 나띵나야 이석버고 마이샤나 나하기 떠버금버 웃버고 레리 빨리 버품버나 하라우나 저고이 샤워고 나빠리나 몸칭나 슈 저고이 샤제리 나빠리나 몸칭나 슈 저고이 샤제리 하이 하야시다와 마푸나 야이퍼리 하이 하야시다와 마푸나 야이퍼리 Kalaklang đơn thu rồi mi hoa mây shanu na chong chil giờ rồi buộc lơ bờ đi si gani cao giờ rồi mà ari anau sina badi mahosani maho sa Mapu magi kuch